ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯤꯅ ꯏꯇꯥ ꯂꯩꯅꯥ ꯂꯩꯇꯕ꯭ꯔꯣ? ꯊꯣꯏꯕꯤꯅ ꯃꯇꯥ ꯂꯩꯅꯥ ꯀꯧꯔꯤꯕꯗꯣ ꯂꯩꯅꯥꯒꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯑꯣꯏꯅ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯍꯩꯃ ꯊꯣꯏꯕꯤ, ꯅꯪ ꯂꯥꯛꯂꯤꯗꯅ ꯅꯇꯥ ꯂꯩꯅꯥꯗꯤꯅꯦ ꯇꯨ ꯏꯪꯈꯣꯜꯂꯣꯝꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯁꯤ ꯑꯁꯤꯗ ꯐꯤ ꯁꯨꯔꯨꯅꯤꯅ ꯆꯠꯈꯤꯕꯅꯤ꯫ ꯐꯤ ꯁꯨꯔꯝꯈꯤꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯏꯇꯥ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ꯫ ꯍꯣꯏ ꯆꯠꯂꯣ꯫ ꯊꯣꯏꯕꯤꯁꯨ ꯂꯩꯅꯥꯅ ꯐꯤ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯅ ꯏꯁꯩ ꯉꯪꯗꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯂꯩꯅꯥꯕꯨ ꯈꯪꯍꯟꯒꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯪꯍꯜꯂꯤ꯫ ꯌꯥ ꯏꯃꯥ, ꯅꯄꯥ ꯀꯅꯥꯅꯣ? ꯂꯩꯅꯥ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯃꯇꯥ ꯊꯣꯏꯕꯤ ꯑꯗꯨ ꯁꯤꯊ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯗꯅꯁꯨ ꯇꯧꯔꯤꯌꯦ꯫ ꯏꯃꯥ, ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯅꯪꯒꯤ ꯈꯨꯈꯪꯗꯣ ꯑꯁ! ꯃꯁꯤ ꯃꯤꯅ ꯈꯪꯂꯒ ꯅꯣꯛꯇꯅꯁꯨ ꯇꯧꯏꯅꯦ꯫ ꯅꯪ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥ ꯊꯣꯏꯕꯤꯗ ꯕꯥꯜꯇꯤꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯏꯈꯪ ꯈꯪꯅ ꯆꯣꯡꯉꯤ꯫ ꯑꯣꯏꯃꯥ, ꯀꯩꯅꯣ ꯂꯩꯅꯥ? ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯏꯅꯦ꯫ ꯀꯝꯗꯧꯏ, ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨ? ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯩꯗꯤ ꯏꯁꯤꯡ ꯐꯥꯎꯗꯤ ꯍꯩꯖꯤꯟꯗꯕꯅꯤ, ꯂꯣꯏꯅ ꯆꯣꯠꯂꯤ ꯌꯦꯡꯉꯨꯁꯤ꯫ ꯂꯃꯟ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯌꯥꯔꯦ, ꯐꯤꯗꯨ ꯁꯨꯕ ꯂꯣꯏꯁꯤꯜꯂꯣ, ꯑꯩ ꯅꯪꯒꯤ ꯐꯤ ꯑꯣꯏꯅ ꯍꯣꯡꯗꯣꯛꯂꯨꯔꯒꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯃꯐꯤ ꯑꯆꯣꯠꯄꯗꯨ ꯍꯣꯡꯗꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯅꯥꯁꯨ ꯐꯤ ꯁꯨꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯏꯆꯣꯠ ꯆꯣꯠꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩꯅꯥꯒꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯊꯣꯏꯕꯤ, ꯀꯔꯤꯅꯣ ꯅꯐꯤꯗꯨꯗꯤ ꯂꯣꯏꯅ ꯆꯣꯠꯂꯒ ꯂꯥꯛꯂꯗꯤ? ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯤꯔꯣ? ꯂꯩꯅꯥꯗꯤ? ꯏꯃꯥ, ꯄꯨꯈ꯭ꯔꯤꯗ ꯇꯥꯕ ꯅꯠꯇꯦꯗ, ꯑꯩꯅ ꯂꯩꯅꯥꯗ ꯈꯪꯍꯜꯂꯨꯕ, ꯑꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯂꯤꯕ, ꯑꯗꯨꯗ ꯆꯣꯠꯂꯤꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯈꯣꯏ ꯑꯅꯤꯁꯦ, ꯐꯅ ꯆꯥꯎꯔꯕꯅꯤ, ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤꯗꯤ ꯇꯣꯛꯇ꯭ꯔꯤꯅꯦ꯫ ꯂꯩꯔꯝꯃꯣ ꯑꯗ ꯂꯩꯔꯝꯃꯣ, ꯏꯃꯥ ꯐꯤ ꯑꯀꯪꯕ ꯄꯨꯊꯣꯛꯄꯤꯔꯛꯀꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯂꯩꯅꯥꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯊꯣꯏꯕꯤ ꯁꯦꯠꯅꯕ ꯄꯨꯊꯣꯔꯛꯏ꯫ ꯊꯣꯏꯕꯤ ꯐꯤ ꯑꯗꯨ ꯍꯣꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯩꯅꯥ ꯃꯈꯣꯏ ꯑꯅꯤ ꯂꯩꯅꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯅꯥꯅ, ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯂꯤꯕꯣ? ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯅꯣ? ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯩ ꯂꯩꯔꯨꯁꯦ ꯍꯥꯏꯅꯣ? ꯃꯦꯔꯥ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡꯗ ꯂꯩ ꯀꯠꯄ ꯆꯠꯂꯤꯗꯨꯗꯤ, ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯁꯨ ꯂꯥꯛꯂꯒ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯤꯗꯨꯗꯤ꯫ ꯅꯨꯃꯤꯠꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯄ ꯅꯨꯃꯤꯠꯇ ꯁꯦꯠꯅ ꯆꯥꯅꯕ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃꯒ ꯂꯩꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯆꯕ, ꯈꯪꯕꯤꯔꯦꯗꯅ? ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯂꯩꯔꯒ ꯂꯣꯏꯔꯦꯗꯨꯕꯨ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯤꯡꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯐꯔꯦꯁꯤ, ꯅꯪꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯩꯊꯦꯜ ꯍꯥꯏꯗꯨ ꯆꯠꯂꯨꯔꯁꯤ꯫ ꯍꯣꯏ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯀꯣꯅꯨꯡꯗꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯥꯎꯗꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯄꯥꯎꯖꯦꯜꯂꯛꯏ, ꯇꯥꯎ, ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯍꯌꯦꯡ ꯃꯦꯔꯥ ꯊꯥꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯤꯡꯇꯝ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯁꯛꯇꯝ ꯑꯣꯏꯗꯨꯅ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯃꯔꯝꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯅꯨꯡꯗ ꯂꯩꯀꯠꯄꯤꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯗꯨꯅꯇ ꯂꯥꯛꯂꯕ ꯊꯧꯔꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯅꯕ ꯍꯥꯏꯅ ꯄꯥꯎꯗꯝꯖꯔꯤ꯫ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯂꯥꯛꯆꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟ ꯊꯨꯡꯅꯕ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯅꯥꯅ, ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯀꯥꯏ ꯂꯩꯒꯦ? ꯁꯅꯥꯔꯩꯅ,
ꯍꯩꯃꯥ ꯏꯆꯥ ꯂꯣꯏꯔꯕ꯭ꯔꯣ ꯅꯇꯥ ꯊꯣꯏꯕꯤꯗꯤ ꯏꯃꯥ ꯁꯤꯗ ꯂꯥꯛꯂꯔꯣꯏꯌꯦ ꯂꯝꯕꯤꯗ ꯊꯦꯡꯅꯔꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯦ ꯏꯃꯥꯅ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅꯦ ꯄꯥꯠꯇꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯤꯔꯨꯕꯅꯤ ꯅꯪꯒꯤ ꯂꯩ ꯍꯥꯞꯂꯤꯕ ꯄꯣꯂꯥꯡ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯨ ꯏꯆꯥꯁꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯅꯤ ꯍꯥꯏꯕꯒꯤ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯐꯖꯩ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯂꯩꯁꯥꯗꯨꯅ ꯐꯖꯔꯤꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯂꯩꯅꯥ ꯅꯣꯛꯆꯩ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯐꯖꯕ꯭ꯔꯥ ꯏꯃꯥ ꯐꯖꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯁꯥꯁꯤꯡꯗꯒꯤ ꯏꯆꯥꯅꯤ ꯏꯍꯦꯟ ꯍꯦꯜꯂꯅꯤ ꯏꯃꯥꯅ ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯊꯥꯒꯠꯄꯤꯔꯦꯗ ꯑꯗꯨ ꯏꯃꯥ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯈ꯭ꯔꯦꯕ ꯊꯣꯏꯕꯤꯅ ꯂꯝꯕꯤꯗ ꯑꯃꯨꯛ ꯄꯣꯔꯣꯛ ꯁꯣꯜꯂꯝꯃꯅꯤ ꯍꯣꯏ ꯆꯠꯂꯨꯔꯣ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯂꯩꯅꯥ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗꯣ ꯂꯝꯕꯤꯗ ꯊꯣꯏꯕꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯕꯣ ꯔꯥꯖꯀꯨꯃꯥꯔꯅ ꯉꯥꯎꯈꯤꯅꯤꯀꯣ ꯅꯠꯇ꯭ꯔꯒ ꯆꯤꯡꯒꯤ ꯄꯥꯈꯪ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯣꯏꯅ ꯉꯥꯎꯈꯤꯕ ꯑꯃꯗꯤ ꯁꯣꯏꯔꯣꯏꯀꯣ ꯌꯥꯔꯦ ꯏꯇꯥ ꯊꯣꯏꯕꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯂꯅꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯅꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯉꯥꯎꯗꯣꯏꯅꯣ ꯅꯪꯁꯨꯕ ꯌꯥꯔꯦ ꯊꯦꯡꯂꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯁ ꯏꯀꯥꯏꯗꯅ ꯇꯧꯔꯤꯁꯤꯗꯤ ꯅꯨꯄꯤꯁꯦ ꯏꯇꯥ ꯊꯣꯏꯕꯤ ꯅꯪ ꯂꯩꯍꯧꯔꯒꯦꯔꯥ ꯍꯩꯖꯔꯔꯣꯏ ꯑꯗꯨꯕꯨ ꯉꯥꯎꯗꯕꯗꯤ ꯑꯣꯏꯁꯅꯨ ꯄꯥꯈꯪ ꯑꯣꯏꯕ ꯃꯈꯣꯏꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯣ ꯀꯣꯅꯨꯡꯗ ꯊꯨꯡꯈꯤꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯁꯥ ꯑꯣꯏꯔꯤꯕꯤ ꯑꯃꯗꯤ ꯃꯧꯒꯤꯁꯤꯡꯗ ꯆꯜꯂꯕꯤ ꯀꯌꯥꯅ ꯀꯣꯅꯨꯡꯒꯤꯗ ꯃꯦꯔꯥ ꯋꯥꯌꯨꯡꯕꯒ ꯂꯣꯏꯅꯅ ꯂꯩ ꯀꯌꯥꯁꯨ ꯀꯠꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯂꯩꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯔꯛꯄꯗꯨꯗ ꯅꯥꯀꯜ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯪꯍꯧꯗꯅ ꯊꯦꯡꯖꯤꯜꯂꯛꯏ ꯂꯩꯅꯥ ꯊꯣꯏꯕꯤꯗ ꯄꯥꯏꯍꯧꯒꯦ ꯇꯧꯕꯗꯨ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ ꯊꯦꯡꯖꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯍꯧꯗ꯭ꯔꯤ ꯂꯩꯅꯥꯅ ꯇꯨꯈꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯃꯇꯥ ꯂꯩꯅꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯇꯥ ꯁꯣꯛꯄ꯭ꯔꯣ ꯀꯥꯏ ꯁꯣꯛꯀꯦ ꯀꯩꯝ ꯁꯣꯛꯇꯦꯗ ꯏꯇꯥ ꯅꯤꯡꯒꯣꯡꯁꯦ ꯌꯩꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥ ꯑꯅꯥꯕ ꯈꯥꯡꯕ ꯑꯣꯏꯅ ꯁꯨꯒꯠꯂꯛꯏ ꯊꯣꯏꯕꯤꯅ ꯅꯤꯡꯒꯣꯡꯗꯨꯅ ꯍꯥꯟꯅ ꯌꯩꯔꯕꯅꯤꯅ ꯅꯥꯕ ꯇꯥꯕ ꯏꯕꯦꯝꯃ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯅ ꯂꯣꯟ ꯈꯣꯏꯔꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨ ꯈꯨꯜꯂꯥꯛꯄ ꯅꯤꯡꯈꯟꯒꯤ ꯃꯆꯥꯅꯨꯄꯥ ꯒꯥꯡꯃꯩꯅꯤ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯑꯗꯨ ꯂꯥꯛꯄꯗ ꯑꯩ ꯎꯖꯍꯧꯗꯕꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯨꯄꯥꯁꯤꯒꯤ ꯈꯣꯡꯉꯥꯡꯁꯤꯗ ꯈꯪꯂꯤ ꯂꯩꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯕ ꯂꯩꯅꯥ ꯇꯞꯅ ꯒꯥꯡꯃꯩꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯏꯕꯨꯡ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯁꯣꯏꯕ ꯍꯥꯏꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯏꯕꯨꯡꯒꯤꯗ ꯏꯔꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯍꯣꯏ ꯅꯣꯏꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯏꯌꯦ ꯑꯗꯣ ꯅꯣꯏꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ꯭ꯔꯥ ꯑꯩ ꯈꯪꯖꯒꯦ ꯌꯥꯔꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯕꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯌꯥꯏꯌꯦ ꯏꯕꯨꯡ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯊꯣꯏꯕꯤ ꯏꯇꯥꯒꯤ ꯃꯤꯡꯅ ꯂꯩꯅꯥ ꯏꯕꯨꯡꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯑꯣ ꯌꯥꯝ ꯐꯖꯩ ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡꯁꯦ ꯀꯣ ꯑꯩꯒꯤꯗꯤ ꯀꯣ ꯃꯌꯥꯝꯅ ꯒꯥꯡꯃꯩ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯅꯔꯦ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯀꯣ ꯉꯥꯁꯤꯡꯄꯝ ꯍꯥꯏꯅ ꯀꯧꯕꯅꯦ ꯑꯗꯣ ꯒꯥꯡꯃꯩ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯋꯦ ꯉꯥꯁꯤꯡꯄꯝꯗꯤ ꯇꯣꯏꯅ ꯀꯧꯗꯦ ꯑꯣ ꯑꯗꯨꯗꯤ ꯃꯤꯡꯁꯨ ꯈꯪꯅꯔꯕꯅꯤꯅ ꯏꯕꯨꯡ ꯒꯥꯡꯃꯩ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯕꯨꯡ ꯍꯣꯏꯗꯤ ꯀꯣꯅꯨꯡꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯔꯅꯤ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯁꯨꯃꯥꯡꯗ ꯃꯦꯔꯥ ꯊꯧꯃꯩ ꯆꯟꯅꯕꯒꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯑꯍꯤꯡ ꯌꯥꯔꯦꯑꯣ ꯍꯥꯏꯔꯔꯦ ꯑꯗꯨꯗꯤ ꯅꯆꯜ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯣ ꯍꯣꯏ ꯆꯠꯄꯤꯔꯣ ꯂꯩꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯍꯦꯛ ꯀꯥꯟꯊꯣꯛꯀꯦ ꯇꯧꯕꯒ ꯒꯥꯡꯃꯩꯅ ꯂꯩꯅꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯩꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯑꯣꯟꯊꯣꯔꯛꯏ ꯒꯥꯡꯃꯩ ꯂꯩꯅꯥ ꯍꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯩꯁꯦ ꯏꯆꯜꯒꯤ ꯃꯥꯜꯂꯦ ꯂꯩꯅꯥ ꯉꯁꯥꯏ ꯂꯩꯅꯥ ꯆꯣꯝꯖꯤꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯌꯥꯎꯔꯝꯗꯕꯗꯨꯗ ꯒꯥꯡꯃꯩꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯞꯅ ꯏꯕꯨꯡ ꯒꯥꯡꯃꯩ ꯑꯩꯒꯤ ꯇꯈꯦꯜ ꯂꯩꯅꯥ ꯆꯣꯝꯅꯤ ꯒꯥꯡꯃꯩ ꯅꯥꯆꯣꯝ ꯑꯗꯨ ꯃꯈꯨꯠꯅ ꯂꯧꯈꯠꯂꯒ ꯂꯩꯅꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯂꯩꯅꯥꯗ ꯄꯤꯔꯛꯏ ꯂꯩꯅꯥꯁꯨ ꯇꯞꯅ ꯂꯧꯔꯒ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯑꯃꯨꯛ ꯆꯤꯟꯁꯤꯜꯂꯤ ꯂꯩꯅꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯒꯥꯡꯃꯩꯗꯤ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯦꯡꯂꯒꯗꯪ ꯂꯩ ꯂꯩꯅꯥ ꯒꯥꯡꯃꯩꯗ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯒꯥꯡꯃꯩ ꯏꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯅꯆꯟꯅ ꯌꯥꯏꯌꯦꯗ ꯁꯤ ꯈꯛꯀꯤꯕꯨ ꯍꯣꯏ ꯑꯗꯨꯗꯤ ꯏꯕꯨꯡ ꯅꯆꯜ ꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ
ꯆꯠꯄꯤꯌꯨ ꯆꯠꯄꯤꯌꯨ ꯏꯕꯨꯡꯁꯨ ꯂꯩꯍꯧꯔꯒꯦ ꯑꯁꯨꯝꯅ ꯂꯩꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯗꯨꯅ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯄꯨꯟꯅ ꯃꯤꯔꯥ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯃ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯒꯥꯡꯃꯩꯅ ꯃꯄꯥꯕꯨꯡꯗ ꯋꯥ ꯍꯥꯏꯔꯛꯏ ꯑꯄꯥ ꯅꯆꯥ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯤꯡꯂꯨꯝꯅ ꯏꯆꯥꯕꯨ ꯏꯄꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯑꯄꯥꯗ ꯑꯄꯥ ꯑꯩ ꯇꯝꯒꯤ ꯃꯔꯨꯞ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯦꯞꯄꯤꯔꯨꯒꯦ ꯏꯆꯥꯅꯨꯄꯥ ꯅꯪꯕꯨ ꯀꯣꯅꯨꯡꯗꯒꯤ ꯀꯨꯏꯗ꯭ꯔꯤꯗ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯅꯤ ꯅꯪꯒꯤ ꯑꯃꯥꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯑꯄꯥ ꯑꯃꯥꯁꯨ ꯑꯄꯥꯅ ꯌꯥꯅꯕ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯃꯔꯨꯞꯇꯨꯒ ꯌꯥꯝ ꯂꯩꯅꯤꯡꯉꯦꯕ ꯑꯄꯥ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯄꯥ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯌꯥꯈ꯭ꯔꯦ ꯅꯪꯒꯤ ꯑꯃꯥꯁꯨ ꯑꯄꯥꯅ ꯌꯥꯅꯕ ꯍꯥꯏꯔꯒꯦ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯥꯡꯃꯩ ꯍꯔꯥꯎꯖꯩ ꯑꯗꯨꯗꯤ ꯑꯄꯥ ꯑꯩ ꯍꯌꯦꯡ ꯆꯠꯀꯦꯀꯣ ꯏꯆꯥꯅꯨꯄꯥ ꯍꯌꯦꯡꯗꯤ ꯊꯨꯃꯟꯇ꯭ꯔꯥ ꯑꯄꯥ ꯍꯪꯆꯤꯠꯇꯤ ꯅꯨꯃꯤꯠ ꯐꯠꯇ꯭ꯔꯤꯗꯨꯗꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯀꯦꯕ ꯀꯣ ꯑꯄꯥ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ ꯀꯣ ꯑꯄꯥ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯍꯣꯏ ꯏꯆꯥꯅ ꯆꯠꯀꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯆꯠꯂꯨ ꯌꯥꯔꯕ꯭ꯔꯣ ꯍꯣꯏ ꯑꯄꯥ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯔꯒ ꯒꯥꯡꯃꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯒꯥꯡꯃꯩ ꯇꯝꯄꯥꯛꯇ ꯃꯥꯒꯤ ꯃꯔꯨꯞ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯀꯣꯅꯨꯡꯒꯤꯗ ꯂꯥꯛꯄꯗꯨ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄꯁꯤꯡꯗꯨꯅ ꯃꯀꯣꯛꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ ꯒꯥꯡꯃꯩꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯍꯥꯟꯅ ꯈꯪꯂꯕ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯒꯥꯡꯃꯩ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯆꯪꯂꯣ ꯅꯪꯒꯤ ꯃꯔꯨꯞ ꯅꯤꯡꯊꯦꯝꯁꯨꯅꯦ ꯅꯪ ꯂꯥꯛꯀꯅꯤ ꯇꯥꯕꯗꯨꯗ ꯍꯔꯥꯎꯔꯤꯕꯅꯤ ꯒꯥꯡꯃꯩ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯄꯥ ꯅꯤꯡꯊꯧ ꯍꯟꯗꯛꯇꯤꯀꯣ ꯅꯆꯥ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯗꯕꯅꯦ ꯏꯄꯥꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯏꯆꯥꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯒꯤ ꯑꯄꯥ ꯑꯃꯥꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ ꯏꯄꯥꯗꯤ ꯀꯣꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯔꯤꯕꯅꯤꯅꯦꯍꯦ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥꯁꯨꯀꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯑꯗꯨ ꯑꯩꯒꯤ ꯑꯄꯥ ꯑꯃꯥꯅ ꯃꯆꯥ ꯄꯤꯕ ꯑꯃꯇꯪ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯤꯁꯨ ꯈꯟꯕ ꯒꯥꯡꯃꯩꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯅꯣꯛꯆꯩ ꯂꯩꯌꯨ ꯏꯆꯥꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗꯨ ꯐꯥꯎ ꯑꯗꯣ ꯆꯪꯉꯨ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯍꯣꯏ ꯑꯄꯥ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯒꯥꯡꯃꯩꯁꯨ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯂꯩꯅꯥꯅ ꯊꯣꯏꯕꯤ ꯍꯣ ꯊꯣꯏꯕꯤ ꯊꯣꯏꯕꯤꯅ ꯀꯅꯥꯅꯣ ꯆꯪꯂꯛꯑꯣ ꯂꯩꯅꯥ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯀꯥꯏꯅ ꯍꯥꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯌꯦꯡꯗꯅ ꯇꯧꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯆꯪꯂꯛꯑꯣ ꯍꯥꯏꯔꯤꯅꯤꯅꯦ ꯐꯠꯇꯕ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤ ꯏꯕꯦꯝꯃ ꯅꯪ ꯃꯊꯛꯇ ꯌꯧꯅꯦꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯏꯁ ꯑꯩꯁꯤꯕꯨ ꯏꯇꯥꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯈꯪꯕꯒꯤꯅꯦ ꯆꯪꯂꯛꯑꯣ ꯍꯥꯏꯗꯣ ꯑꯣ ꯈꯪꯕꯒꯤꯔꯣ ꯀꯅꯥꯅꯣꯅ ꯍꯥꯏꯔꯛꯂꯤꯗꯣ ꯑꯗꯨꯗꯤ ꯃꯤ ꯑꯃꯅ ꯀꯧꯏ ꯍꯥꯏꯕꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯆꯨꯝꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯆꯤꯟꯁꯤꯗꯤ ꯄꯥꯅꯕꯒ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯍꯣ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯁꯦꯅ ꯂꯥꯛꯄꯅꯤ ꯌꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯁꯣꯛꯂꯨꯔꯁꯤ ꯍꯣꯏ ꯁꯣꯝꯗꯅ ꯒꯥꯡꯃꯩ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡꯒꯤ ꯅꯥꯀꯟꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯂꯤꯕ ꯂꯩꯀꯣꯜꯗꯨꯗ ꯂꯥꯛꯂꯒ ꯐꯝꯐꯝ ꯂꯩꯔꯤꯕꯗꯨꯗ ꯑꯅꯤꯃꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯇꯥꯎ ꯒꯥꯡꯃꯩ ꯅꯪ ꯍꯟꯈ꯭ꯔꯅꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯑꯩꯁꯨꯀꯣ ꯁꯤꯗ ꯑꯣꯏꯅ ꯂꯩꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯌꯥꯔꯣꯏꯗ ꯑꯄꯥ ꯑꯃꯥꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯅꯪ ꯑꯩ ꯑꯁꯨꯝꯅ ꯄꯨꯟꯅ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯅꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯅꯨꯃꯤꯠ 2 ꯁꯨꯈ꯭ꯔꯦ ꯑꯗꯣ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗꯁꯨ ꯀꯣꯏꯕ ꯈꯔ ꯆꯠꯁꯤ ꯑꯗꯣ ꯅꯍꯥꯟꯃꯨꯛ ꯑꯄꯥ ꯑꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯁꯤꯗ ꯂꯩꯕꯗꯣ ꯑꯗꯨꯗ ꯀꯣꯅꯨꯡꯗ ꯂꯩ ꯀꯠꯄ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯤꯗꯣ ꯑꯩ ꯊꯤꯕ ꯄꯥꯝꯃꯤ ꯃꯗꯨ ꯆꯤꯡꯂꯦꯝꯕ ꯌꯥꯝꯅ ꯐꯖꯕꯅꯤꯅꯦ ꯀꯩꯅꯣ ꯏꯇꯥꯎ ꯒꯥꯡꯃꯩ ꯅꯨꯃꯤꯠꯇꯨꯗ ꯀꯣꯅꯨꯡꯁꯤꯗ ꯂꯩ ꯀꯠꯄ ꯂꯥꯛꯄꯗꯨꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ
ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯦ ꯃꯩꯇꯩ ꯅꯨꯄꯤꯔꯣ? ꯃꯥꯅꯦ ꯏꯇꯥꯎ. ꯑꯩꯅ ꯃꯩꯇꯩ ꯅꯨꯄꯤ ꯅꯨꯡꯁꯤꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯅ ꯃꯩꯇꯩ ꯅꯨꯄꯥ ꯑꯣꯏꯗꯕꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯅꯨꯡꯁꯤꯕ ꯌꯥꯗꯕ꯭ꯔꯣ? ꯂꯧꯕ ꯌꯥꯗꯕ꯭ꯔꯣ? ꯏꯇꯥꯎ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯅꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤꯅꯦ. ꯅꯈꯣꯏꯒꯤ ꯂꯩꯁꯥꯁꯤꯡꯁꯨ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡꯅ ꯂꯧꯔꯤ. ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯨ ꯅꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯂꯧꯔꯤ. ꯆꯞ ꯃꯥꯟꯅꯩ ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯈꯦꯠꯅꯕ ꯂꯩꯇꯦ. ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯃꯤꯌꯥꯝꯗꯨꯗ ꯑꯩꯗꯤ ꯊꯦꯡꯅꯕꯁꯨ ꯅꯠꯇꯦ. ꯏꯇꯥꯎꯅ ꯍꯥꯏꯔꯒ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ? ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯑꯩ ꯃꯁꯛꯇꯨ ꯎꯔꯗꯤ ꯈꯪꯒꯅꯤ. ꯃꯃꯤꯡꯁꯨ ꯈꯪꯉꯤ. ꯅꯣꯏꯗꯤ ꯃꯃꯤꯡꯒ ꯌꯥꯝꯅ ꯍꯪꯅ ꯍꯧꯔꯤꯕ ꯖꯥꯠꯅꯤꯅꯦ. ꯂꯩꯐꯝꯗꯤ ꯈꯪꯍꯧꯗꯅ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯂꯩꯅꯥ. ꯑꯋꯥꯡ ꯃꯀꯩꯒꯤ ꯂꯩꯅꯥꯗꯣ ꯏꯇꯥꯎ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ. ꯑꯗꯨꯗꯤ ꯃꯇꯥ ꯊꯣꯏꯕꯤ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯕꯅꯤ. ꯃꯈꯣꯏꯗꯤ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯣꯏꯅꯗꯅ ꯂꯣꯏꯅꯩ. ꯑꯩꯒꯤ ꯏꯆꯜꯒꯨꯝꯅ. ꯏꯇꯥꯎꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯕ ꯑꯃ ꯈꯜꯂꯝꯂꯦꯗ. ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯒꯥꯡꯃꯩ ꯅꯣꯛꯏ. ꯒꯥꯡꯃꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯑꯩꯅꯀꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤꯁꯨ ꯅꯠꯇꯕꯅꯤ. ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯂꯥꯛꯄꯅꯦ. ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯎꯖꯈꯤꯕꯗꯣ, ꯃꯇꯝꯗꯨꯗꯒꯤ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ ꯏꯇꯥꯎ. ꯑꯗꯣ ꯏꯇꯥꯎ, ꯅꯪ ꯑꯩꯅ ꯄꯨꯝꯅꯃꯛ ꯌꯥꯍꯜꯂꯒ ꯂꯩꯔꯒ ꯑꯄꯥꯅ ꯏꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯦꯡꯅꯒꯅꯤ. ꯂꯩꯅꯥꯅ ꯌꯥꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯌꯥꯒꯅꯤ. ꯃꯍꯥꯛ ꯍꯥꯟꯅ ꯌꯥꯅꯕ ꯇꯧꯁꯦ ꯏꯇꯥꯎ. ꯑꯩ ꯃꯉꯣꯟꯗ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ. ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯏꯇꯥꯎꯅ ꯄꯥꯝꯖꯔꯕ ꯅꯨꯡꯁꯤꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤꯅ ꯇꯧ ꯂꯩꯔꯤꯕꯁꯤꯗꯤ. ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯅꯪ ꯑꯩꯅ ꯁꯤꯒꯤ ꯐꯤꯖꯣꯜꯁꯦ ꯁꯦꯠꯂꯒ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯆꯠꯂꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯉꯛꯉꯛꯂꯅꯤ. ꯑꯗꯨꯅ ꯑꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯆꯠꯂꯁꯤ. ꯁꯒꯣꯜ ꯇꯣꯡꯗꯨꯅꯁꯨ ꯆꯠꯂꯣꯏꯁꯤ. ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯂꯁꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝꯅꯁꯨ ꯀꯔꯤꯁꯨ ꯌꯦꯡꯅꯔꯔꯣꯏ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯒꯥꯡꯃꯩ ꯌꯥꯅꯤꯡꯂꯗꯨꯅ ꯃꯉꯛ ꯅꯣꯝꯂꯛꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯟꯗ ꯍꯥꯏꯔꯝꯗꯨꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯔꯛꯏ. ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯂꯩꯅꯥꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯅꯤ. ꯃꯈꯣꯏꯅ ꯐꯤꯖꯝ ꯁꯦꯠꯂꯒ ꯂꯥꯛꯂꯕꯅꯤꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯗ꯭ꯔꯗꯨꯅ ꯀꯔꯤꯁꯨ ꯌꯦꯡꯉꯛꯂꯝꯗꯦ. ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯈꯤ. ꯃꯇꯥꯎ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯅꯥꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩ. ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯩꯅ. ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯅ ꯎꯔꯗꯨꯅ ꯃꯔꯨꯞ ꯒꯥꯡꯃꯩꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ. ꯏꯇꯥꯎ ꯒꯥꯡꯃꯩ, ꯑꯥꯗ ꯂꯥꯛꯂꯤꯕꯁꯤ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯃꯥꯅꯤ ꯏꯇꯥꯎ ꯅꯤꯡꯊꯦꯝ. ꯐꯅꯦꯛ ꯑꯁꯪꯕ ꯁꯦꯠꯄꯤ, ꯃꯁꯝ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯕꯤ, ꯈ꯭ꯋꯥꯡꯗ ꯏꯁꯤꯡ ꯄꯨꯜ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ. ꯉꯁꯤꯗꯤ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯅꯠꯇ꯭ꯔꯦ. ꯑꯆꯝꯕ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯑꯃꯅꯤ. ꯑꯗꯨꯅ ꯏꯇꯥꯎꯒꯤ ꯅꯨꯡꯁꯤꯕꯗꯨꯃꯗꯤ ꯅꯇꯥꯎꯅ ꯌꯥꯍꯜꯂꯒꯦ. ꯃꯈꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯁꯦ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯒꯦ. ꯑꯗꯨꯒ ꯏꯆꯜ ꯂꯩꯅꯥꯗ ꯑꯩꯅ ꯍꯥꯏꯔꯒꯦ. ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯁꯤ. ꯑꯗꯨꯝ ꯇꯧꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯒꯥꯡꯃꯩ ꯂꯩꯅꯥꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ. ꯂꯩꯅꯥꯍꯣꯏꯁꯨ ꯅꯤꯡꯊꯦꯝꯍꯣꯏꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ. ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯐꯤꯖꯣꯜ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯒꯦ ꯇꯧꯕꯒ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯅ ꯀꯧꯔꯛꯏ. ꯏꯆꯜ ꯂꯩꯅꯥ, ꯊꯣꯏꯕꯤ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ. ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ. ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯨꯗꯗꯤ ꯈꯪꯂꯦ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ. ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯩꯅ. ꯃꯈꯣꯏ ꯑꯅꯤ ꯅꯣꯂꯨꯛꯄ ꯎꯠꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯈꯪꯖꯍꯧꯗ꯭ꯔꯦ. ꯀꯔꯤ ꯃꯇꯧꯅꯣ ꯐꯤꯖꯣꯜ ꯑꯗꯨꯕꯣ? ꯐꯤꯖꯣꯜ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯅꯦ ꯍꯥꯏꯕ ꯈꯪꯖꯍꯧꯗ꯭ꯔꯦ. ꯏꯕꯨꯡ ꯒꯥꯡꯃꯩꯁꯨ. ꯅꯤꯡꯊꯦꯝꯅ, ꯏꯆꯜꯂꯅꯤ, ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯔꯅꯨ. ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯈꯜꯂꯒ ꯃꯤꯆꯝ ꯑꯣꯏꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯥꯛꯂꯕꯅꯤ. ꯏꯕꯨꯡ ꯒꯥꯡꯃꯩꯒꯤꯗꯃꯛ ꯈꯜꯂꯒ? ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯕꯨ ꯂꯩꯕꯅꯣ? ꯏꯆꯜ ꯂꯩꯅꯥ, ꯉꯁꯤꯗꯤ ꯅꯕꯨꯡ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ. ꯅꯪ ꯃꯁꯤ ꯌꯥꯕꯤꯌꯨꯀꯣ? ꯊꯣꯏꯕꯤꯗꯤ ꯇꯧꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯗꯨ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩ. ꯒꯥꯡꯃꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩ. ꯂꯩꯅꯥꯅ, ꯍꯜꯂꯛꯀꯦ. ꯂꯩꯅꯥꯅ, ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯧꯕꯤꯔꯅꯨ. ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯖꯔꯒꯦ. ꯏꯕꯨꯡꯅ ꯅꯆꯜ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝ ꯑꯗꯣ ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕꯤꯌꯨ. ꯏꯆꯜ ꯂꯩꯅꯥ, ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯃꯍꯥꯛꯅ ꯏꯆꯜ ꯅꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯖꯈꯤꯕꯗꯨꯗꯒꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ. ꯃꯁꯤꯅ
ꯅꯍꯥꯛꯅꯁꯨ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯇꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯆꯤꯡꯃꯤꯅꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯂꯠꯅꯕꯤꯒꯗ꯭ꯔꯥ ꯃꯗꯨꯃꯗꯤ ꯅꯕꯨꯡ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥ ꯂꯩꯅꯥ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅꯗꯤ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯅꯥꯗꯤ ꯉꯛꯄꯅ ꯌꯥꯗ꯭ꯔꯦ ꯂꯩꯅꯥ ꯒꯥꯡꯃꯩꯗ ꯌꯦꯡꯂꯛꯏ ꯒꯥꯡꯃꯩꯗꯤ ꯂꯨꯞꯊꯔꯒ ꯑꯗꯨꯃꯛ ꯂꯩ ꯂꯩꯅꯥ ꯉꯩꯍꯥꯛ ꯒꯥꯡꯃꯩꯗ ꯌꯦꯡꯂꯒ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯅꯆꯜꯗꯤ ꯆꯤꯡꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯆꯤꯡꯗ ꯂꯩꯕ ꯃꯤꯁꯨ ꯇꯝꯗ ꯂꯩꯕ ꯃꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩ ꯏꯕꯨꯡꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯦ ꯑꯩ ꯏꯕꯨꯡ ꯒꯥꯡꯃꯩꯕꯨꯁꯨ ꯅꯨꯡꯁꯤꯔꯦ ꯂꯩꯅꯥꯒꯤ ꯇꯞꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯑꯍꯨꯝꯗꯣ ꯂꯩꯅꯥꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯂꯩꯅꯥꯗꯤ ꯏꯀꯥꯏꯔꯗꯨꯅ ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯒꯥꯡꯃꯩ ꯊꯃꯣꯏꯗ ꯃꯣꯃꯣ ꯅꯣꯛꯄꯗꯣ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯏ ꯃꯣꯃꯣ ꯅꯣꯛꯂꯛꯏ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯒꯥꯡꯃꯩꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯤꯆꯤ ꯈꯜꯂꯛꯏ ꯁꯣꯝꯗ ꯊꯣꯏꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯅ ꯈꯟꯕꯗꯨꯅꯤꯅꯦ ꯀꯣꯅꯨꯡ ꯀꯥꯕ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏ ꯗꯥꯁꯦ ꯐꯖꯕꯗ ꯂꯥꯏ ꯐꯥꯎꯕ ꯉꯥꯎꯗꯧꯕ ꯃꯥꯜꯂꯦꯕ ꯅꯨꯃꯤꯠꯇꯣ ꯃꯆꯥꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯒ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯅ ꯉꯥꯎꯖꯈꯤꯕ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ ꯈꯟꯕꯗꯣ ꯆꯤꯡꯒꯤ ꯄꯥꯈꯪ ꯁꯛꯍꯦꯟꯕꯁꯦ ꯑꯁꯤꯅ ꯑꯣꯏꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯩꯅ ꯈꯟꯕꯗꯣ ꯑꯃꯗꯤ ꯆꯨꯝꯂꯝꯃꯤ ꯃꯥꯁꯨ ꯁꯛꯍꯦꯟꯕ ꯄꯥꯈꯪꯁꯦ ꯅꯨꯡꯁꯤꯔꯒ ꯂꯩꯔꯝꯃꯤ ꯑꯣꯏꯔꯦ ꯑꯍꯥꯟꯕ ꯍꯥꯏꯕꯗꯒꯤ ꯌꯥꯔꯛꯏꯁꯦ ꯌꯥꯝ ꯉꯝꯖꯗ꯭ꯔꯥ ꯏꯃꯥꯟꯅꯕꯤꯅꯦꯅ ꯊꯣꯏꯕꯤ ꯑꯁꯤ ꯈꯜꯂꯒ ꯒꯥꯡꯃꯩꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯒꯥꯡꯃꯩ ꯃꯇꯝ ꯀꯨꯏꯅ ꯐꯨꯝꯖꯤꯜꯂꯒ ꯊꯝꯂꯛꯄ ꯅꯨꯡꯁꯤꯕꯗꯣ ꯉꯁꯤꯗꯤ ꯐꯣꯡꯗꯣꯛꯂꯦ ꯐꯣꯡꯗꯣꯛꯄ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯇꯥꯅ ꯌꯥꯕꯤꯔꯛꯄꯁꯦ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯂꯗꯤ ꯅꯍꯥꯟꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯝꯂꯅꯤ ꯊꯦꯡꯅ ꯐꯣꯡꯕ ꯅꯨꯡꯁꯤꯕꯗꯤ ꯌꯥꯀꯥꯏꯔꯛꯇ ꯉꯥꯏꯔꯤꯗꯣ ꯄꯟꯊꯨꯡꯗꯤ ꯈꯔ ꯋꯥꯠꯂꯅꯤꯗꯣ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯒꯥꯡꯃꯩ ꯑꯃꯗꯤ ꯂꯩꯅ ꯏꯀꯥꯏꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯏꯀꯥꯏꯕ ꯑꯗꯨ ꯈꯪꯂꯝꯃꯤ ꯅꯤꯡꯊꯦꯝꯗꯨ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯜ ꯊꯣꯏꯕꯤ ꯅꯍꯥꯛꯀꯤ ꯋꯥꯐꯝ ꯈꯔꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕ ꯑꯅꯤꯁꯦ ꯏꯀꯥꯏꯕꯅ ꯃꯥꯏꯊꯣꯡꯁꯤꯡꯁꯦ ꯀꯝꯐꯣꯏ ꯑꯃꯨꯟꯕꯗꯣ ꯃꯥꯜꯂꯤꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯌꯥꯎꯁꯤꯟꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯈꯣꯏ ꯑꯅꯤꯇ ꯋꯥꯇꯥꯅꯖꯔꯣ ꯊꯣꯏꯕꯤꯅ ꯏꯕꯨꯡ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯃꯥꯜꯂꯨꯗ꯭ꯔꯦ ꯏꯕꯨꯡ ꯒꯥꯡꯃꯩꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯄꯤꯔꯦ ꯏꯆꯜ ꯊꯣꯏꯕꯤ ꯃꯔꯨꯞꯀꯤꯗꯃꯛꯇꯗꯤ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯔꯨꯞꯀꯤ ꯊꯃꯣꯏꯅ ꯄꯦꯟꯖꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯁꯨ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯗꯥꯟ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨꯗ ꯑꯍꯨꯝꯗꯣ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯒꯥꯡꯃꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯅꯨꯡꯗ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗ ꯒꯥꯡꯃꯩ ꯆꯠꯅ ꯆꯠꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕ ꯋꯥꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯀꯔꯤꯅꯣ ꯅꯪꯕꯨ ꯏꯇꯥꯎ ꯒꯥꯡꯃꯩ ꯃꯔꯨꯞꯀꯤꯗꯃꯛꯇꯗꯤ ꯉꯝꯗꯕ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯃꯔꯨꯞ ꯍꯥꯏꯔꯒ ꯑꯁꯦꯡꯕ ꯁꯥꯁꯤꯟꯅꯕ ꯃꯕꯨꯛꯇ ꯋꯥ ꯂꯣꯠꯄ ꯆꯤꯟꯕꯥꯜꯗꯅ ꯑꯃ ꯄꯨꯛꯆꯦꯜꯅ ꯑꯃ ꯑꯗꯨꯒꯨꯝꯕ ꯃꯔꯨꯞꯇꯨꯗꯗꯤ ꯙꯥꯟꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎ ꯎꯠꯄ ꯉꯝꯂꯣꯏꯅ ꯇꯥꯎꯗꯦ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯞ ꯑꯃꯃꯝ ꯑꯣꯏꯔꯕꯁꯨ ꯏꯇꯥꯎ ꯅꯍꯥꯛꯇꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯔꯣꯏ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯕ ꯉꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯥꯡꯃꯩ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝꯁꯨ ꯃꯇꯥꯎꯅ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯈꯤꯕꯗꯨꯗ ꯃꯇꯥꯎꯗ ꯌꯦꯡꯂꯛꯏ ꯃꯥꯅ ꯌꯦꯡꯂꯛꯄꯗꯗꯤ ꯒꯥꯡꯃꯩꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯦꯝ ꯒꯥꯡꯃꯩꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯊꯥꯕꯤꯗꯨꯅ ꯃꯇꯥꯎ ꯒꯥꯡꯃꯩꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯒꯥꯡꯃꯩ ꯑꯃꯗꯤ ꯂꯩꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯑꯃꯗꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃ ꯂꯩꯅꯥ ꯑꯃꯗꯤ ꯒꯥꯡꯃꯩ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯐꯝꯕꯝ ꯆꯥꯕ ꯃꯐꯝ ꯑꯃꯗ ꯂꯩꯅꯥꯅ ꯏꯕꯨꯡ ꯀꯣꯅꯨꯡꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯈꯤꯅꯤ ꯊꯥ ꯈꯔꯗꯤ ꯂꯩꯈꯤꯒꯦ ꯈꯜꯂꯤ ꯑꯩꯗꯤꯀꯣ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯜꯂꯦꯗ ꯑꯩꯁꯨ ꯏꯕꯨꯡꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯕꯨꯡꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯗꯤ ꯈꯟꯕꯗ ꯑꯩꯁꯨ ꯌꯥꯝ ꯋꯥꯏ ꯂꯩꯅꯥ ꯅꯪ ꯑꯁꯦꯡꯒꯤ ꯋꯥꯕ꯭ꯔꯥ
ꯍꯧꯖꯤꯛ ꯏꯕꯨꯡ ꯒꯥꯡꯃꯩꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯅ ꯑꯩꯁꯨ ꯏꯕꯨꯡꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯏꯕꯨꯡꯅ ꯆꯠꯈ꯭ꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯂꯩꯅꯥꯒꯤ ꯋꯥꯗꯨꯗ ꯒꯥꯡꯃꯩ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒ ꯂꯩꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯅꯥ, ꯅꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯔꯤꯗꯁꯨ ꯆꯠꯂꯣꯏꯌꯦ꯫ ꯒꯥꯡꯃꯩꯒꯤ ꯋꯥꯐꯝꯗꯨꯗ ꯂꯩꯅꯥ ꯒꯥꯡꯃꯩꯗ ꯌꯦꯡꯂꯛꯏ꯫ ꯒꯥꯡꯃꯩ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅꯀꯣ ꯑꯩꯒꯤ ꯂꯝꯗꯝꯗꯨꯗ ꯆꯠꯈ꯭ꯔꯕꯁꯨ ꯅꯍꯥꯛꯄꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤꯌꯦ ꯂꯩꯅꯥ꯫ ꯏꯕꯨꯡ ꯒꯥꯡꯃꯩ, ꯏꯕꯨꯡꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯅ ꯏꯕꯨꯡꯒꯤ ꯌꯨꯝꯗꯨꯗ ꯄꯨꯁꯤꯟꯕ ꯃꯇꯝꯗꯨꯗ ꯑꯄꯥ ꯑꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯛꯀꯗ꯭ꯔꯥ? ꯑꯩꯕꯨ ꯐꯨꯔꯨꯞ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗꯤ ꯏꯕꯨꯡ ꯒꯥꯡꯃꯩ? ꯂꯩꯅꯥ, ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯣ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯤꯁꯤꯗꯤ ꯃꯐꯝ ꯄꯨꯝꯕꯗꯁꯨ ꯀꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯀꯅꯤꯌꯦ꯫ ꯅꯪꯒꯤ ꯑꯄꯥ ꯑꯃꯥ ꯃꯈꯣꯏꯗꯁꯨ ꯀꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯣꯏꯁꯨ ꯃꯆꯥ ꯑꯩꯒꯤ ꯋꯥꯕꯨ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤꯌꯦ ꯂꯩꯅꯥ꯫ ꯅꯪ ꯋꯥꯒꯅꯣ꯫ ꯏꯕꯨꯡ ꯒꯥꯡꯃꯩ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯂꯦꯞꯀꯅꯤꯌꯦ ꯂꯩꯅꯥ꯫ ꯍꯣꯏꯁꯦ, ꯐꯔꯦ꯫ ꯏꯕꯨꯡ ꯒꯥꯡꯃꯩꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯗ ꯑꯩꯅ ꯀꯅꯥꯕꯨ ꯑꯀꯤꯕ ꯂꯩꯔꯨꯒꯅꯤ? ꯑꯗꯣ ꯃꯇꯝꯁꯨ ꯊꯦꯡꯂꯤ꯫ ꯏꯕꯨꯡꯁꯨ ꯀꯣꯅꯨꯡꯗ ꯍꯟꯕꯤꯔꯣ, ꯊꯦꯡꯅ ꯍꯟꯖꯤꯟꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯏꯃꯥꯅ ꯊꯤꯔꯝꯂꯒꯅꯤ꯫ ꯑꯩꯁꯨ ꯌꯨꯝ ꯍꯜꯂꯒꯦ꯫ ꯅꯪꯁꯨ ꯆꯪꯉꯣ, ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯍꯟꯕꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯔꯩꯉꯝꯂꯥꯅ, ꯑꯄꯥ, ꯅꯆꯥꯅꯨꯄꯥꯗꯣ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯑꯄꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯔꯥ? ꯔꯩꯉꯝꯂꯥ ꯈꯨꯂꯥꯛꯄ ꯅꯤꯡꯂꯨꯝꯒꯤ ꯅꯨꯄꯤꯅꯤ꯫ ꯒꯥꯡꯃꯩꯅ ꯃꯄꯥꯕꯨꯡꯗ ꯑꯄꯥ ꯑꯄꯥ ꯀꯧꯕꯗꯨꯗ ꯔꯩꯉꯝꯂꯥꯁꯨ ꯑꯄꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯂꯨꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯔꯩꯉꯝꯂꯥ, ꯈꯣꯏꯒꯤ ꯏꯆꯥꯗꯣ ꯈꯣꯏꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅꯦ꯫ ꯇꯝꯄꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯀ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ꯫ ꯅꯆꯥꯅꯨꯄꯥꯅ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯂꯤꯗꯨꯗꯤ ꯊꯥ 4 ꯐꯥꯎꯇꯪ ꯂꯩꯖꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯥꯗꯣ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯑꯄꯥꯗꯤ ꯅꯆꯥ ꯎꯅꯤꯡꯗꯕ ꯃꯥꯜꯂꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕꯗꯨ? ꯑꯩꯅ ꯀꯔꯥꯏꯗ ꯏꯆꯥ ꯎꯅꯤꯡꯗꯦ ꯍꯥꯏꯈ꯭ꯔꯒꯦ? ꯅꯪꯁꯤꯗꯤ ꯀꯨꯏꯔꯔꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ꯫ ꯈꯪꯉꯦ, ꯌꯥꯔꯦ꯫ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯏꯆꯥꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯕꯅꯦ꯫ ꯑꯄꯥꯅꯗꯤ ꯈꯪꯕꯤꯗꯕ꯫ ꯑꯩ ꯋꯥꯅꯀꯣ ꯑꯗꯨꯝ ꯉꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯩꯉꯝꯂꯥ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯂꯨꯝ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯂꯩꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯅꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯇꯥ ꯂꯩꯅꯥ, ꯏꯃꯥꯗ ꯅꯪꯒ ꯏꯕꯨꯡ ꯒꯥꯡꯃꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯈ꯭ꯔꯕꯣ? ꯏꯇꯥ ꯊꯣꯏꯕꯤ, ꯈꯪꯗ꯭ꯔꯦꯗ꯫ ꯀꯔꯤꯒꯨꯝꯕ ꯏꯇꯥ ꯑꯩꯅ ꯏꯃꯥꯗ ꯇꯝꯂꯨꯕꯗ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯕꯤꯔꯛꯇ꯭ꯔꯕꯗꯤ, ꯑꯩꯒ ꯏꯕꯨꯡ ꯒꯥꯡꯃꯩꯒ ꯅꯨꯡꯁꯤꯅꯕ ꯌꯥꯕꯤꯔꯛꯇ꯭ꯔꯕꯗꯤ, ꯃꯁꯤ ꯈꯟꯕꯗ ꯏꯇꯥ ꯊꯣꯏꯕꯤ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯀꯔꯤꯁꯨꯗꯤ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯗꯦꯗ꯫ ꯑꯗꯨꯕꯨ ꯈꯪꯗꯦꯅꯦ ꯏꯃꯥꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯈꯪꯍꯟꯗꯕꯗꯤ ꯌꯥꯔꯣꯏ ꯏꯇꯥ ꯏꯃꯥꯗ꯫ ꯈꯪꯕꯕꯨꯗꯤ ꯈꯪꯂꯅꯤ꯫ ꯑꯩ ꯋꯥꯁꯦ ꯃꯇꯥꯡ ꯆꯥꯕꯗ ꯇꯞꯅ ꯍꯥꯏꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯗꯨ ꯐꯖꯅ ꯍꯥꯏꯔꯣ꯫ ꯇꯝꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯀꯨꯏꯁꯤꯜꯂꯒ ꯏꯃꯥꯅ ꯌꯥꯗꯕ ꯇꯧꯔꯛꯂꯗꯤ ꯐꯔꯛ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯏꯇꯥ ꯂꯩꯅꯥ ꯏꯃꯥꯗ ꯈꯪꯍꯜꯂꯨ꯫ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤꯗꯃꯛꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯩꯅꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇ ꯍꯧꯈꯤ ꯂꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯅꯥ ꯃꯃꯥ ꯁꯅꯥꯔꯩꯗ ꯒꯥꯡꯃꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯇꯞꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯙꯔꯃꯒꯤ ꯈꯦꯠꯅꯕꯗꯤ ꯏꯃꯥꯗ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯪꯗꯤ ꯂꯥꯏꯔꯕꯤ, ꯂꯨꯈ꯭ꯔꯥꯕꯤ ꯅꯃꯥ ꯑꯩꯅ ꯌꯣꯛꯇꯨꯅ ꯆꯥꯎꯖꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗꯤ ꯁꯦꯟ ꯄꯥꯏꯕ, ꯁꯪꯒ ꯆꯥꯎꯕ, ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯑꯃꯒꯤ ꯃꯆꯥ ꯇꯣꯝꯄꯣꯛꯅꯤ꯫ ꯅꯪꯒ ꯌꯦꯡꯅꯔꯨꯕꯗꯗꯤ ꯑꯇꯤꯌꯥꯒ ꯂꯩꯃꯥꯏꯒ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯅꯪꯗꯤ ꯂꯩꯃꯥꯏꯅꯤ, ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯇꯤꯌꯥꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯪꯕꯨ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯗꯨꯅ ꯄꯥꯝꯕꯤꯔꯛꯂꯣꯏꯗ꯭ꯔꯥ? ꯃꯈꯣꯏꯅ ꯄꯥꯝꯕꯤꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯆꯥꯕꯨ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯗꯨꯅ ꯂꯩꯒꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯃꯃꯥ ꯃꯈꯣꯏꯅꯤꯗ ꯍꯥꯏꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥꯕꯨ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩ ꯏꯕꯨꯡ ꯒꯥꯡꯃꯩꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯥ ꯑꯩ ꯂꯥꯏꯅꯤꯡ ꯃꯥꯟꯅꯗ꯭ꯔꯕꯁꯨꯏꯃꯥ, ꯏꯕꯨꯡ ꯒꯥꯡꯃꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ
ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯏꯃꯥꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯅꯤꯅꯤ ꯍꯤꯡꯂꯤꯕ ꯃꯍꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯀꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯀꯔꯤ ꯃꯁꯤꯒꯤ ꯈꯦꯠꯅꯕ ꯃꯁꯤꯅꯤꯅꯦ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯗꯤ ꯊꯤꯡꯂꯣꯏ ꯍꯥꯏꯗꯨꯅ ꯏꯆꯥꯅ ꯍꯌꯦꯡ ꯋꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯏꯃꯥ ꯑꯌꯥꯕ ꯄꯤꯔꯣꯏꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯅ ꯑꯄꯥꯝꯕ ꯃꯐꯝꯗ ꯂꯩꯈꯤꯕꯗ ꯏꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯗꯣꯏꯅꯤ ꯏꯃꯥꯒꯤꯗꯤ ꯌꯥꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯆꯥ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯏꯆꯥꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ ꯏꯃꯥꯒꯤꯗꯤ ꯍꯥꯏꯒꯗꯕ ꯋꯥꯁꯤꯗ ꯂꯣꯏꯔꯦ ꯏꯆꯥꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯉꯥꯏꯔꯦ ꯋꯥꯈꯜ ꯈꯜꯂꯒ ꯊꯕꯛ ꯇꯧꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯐꯔꯦꯁꯦ ꯏꯃꯥ ꯏꯪꯈꯣꯜꯗ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯔꯨꯈꯤꯒꯦ ꯏꯆꯥꯒꯤ ꯊꯕꯛꯇꯣ ꯇꯧꯖꯔꯨꯔꯣ ꯁꯅꯥꯔꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯅꯥ ꯃꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯍꯧꯏ ꯋꯥꯈꯜꯗ ꯂꯩꯅꯥ ꯖꯥꯠ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯒꯥꯡꯃꯩꯒ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ ꯃꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯒꯥꯡꯃꯩ ꯑꯃꯗꯤ ꯂꯩꯅꯥ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯒꯥꯡꯃꯩꯅ ꯂꯩꯅꯥ ꯑꯩ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯂꯝꯗ ꯍꯜꯂꯅꯤ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡ ꯒꯥꯡꯃꯩ ꯑꯩ ꯌꯥꯒꯦ ꯑꯩꯅꯀꯣ ꯍꯌꯦꯡ ꯇꯝꯄꯥꯛꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯈꯤꯕꯗ ꯅꯪꯕꯨꯁꯨ ꯄꯨꯔꯒꯦ ꯈꯜꯂꯦ ꯑꯗꯣ ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯒꯥꯡꯃꯩꯒꯤ ꯋꯥꯗꯨꯗ ꯂꯩꯅꯥ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯒꯥꯡꯃꯩ ꯑꯩ ꯏꯕꯨꯡ ꯒꯥꯡꯃꯩꯒ ꯀꯥꯏꯅꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯏꯕꯨꯡ ꯒꯥꯡꯃꯩꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯩ ꯏꯕꯨꯡ ꯒꯥꯡꯃꯩꯒꯤ ꯃꯇꯨꯡ ꯏꯟꯖꯔꯛꯂꯒꯦ ꯂꯩꯅꯥ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯕꯁꯤ ꯎꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯗꯤ ꯐꯔꯦ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯃꯣ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯂꯩꯅꯥ ꯑꯁꯨꯝꯅ ꯂꯩꯅꯥ ꯑꯃꯗꯤ ꯒꯥꯡꯃꯩ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯒꯥꯡꯃꯩꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ ꯂꯩꯅꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯒꯥꯡꯃꯩ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯏꯄꯥꯒꯤ ꯒꯥꯡꯃꯩ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯆꯦꯛꯁꯤꯟꯅ ꯌꯨꯝ ꯌꯧꯕ ꯑꯣꯏꯌꯨꯀꯣ ꯏꯄꯥꯅ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯅ ꯊꯤꯜꯂꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯏꯆꯥꯅ ꯇꯧꯔꯤꯕ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦꯌꯦ ꯂꯩꯃꯇꯣꯟꯅ ꯏꯆꯥꯁꯤꯗꯤ ꯁꯣꯏꯗ ꯉꯥꯝꯗ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨꯀꯣ ꯏꯃꯥꯒꯤ ꯒꯥꯡꯃꯩ ꯑꯍꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯗ ꯆꯦꯛꯁꯤꯟꯅ ꯆꯠꯆꯒꯦ ꯒꯥꯡꯃꯩ ꯃꯇꯥꯎ ꯅꯤꯡꯊꯦꯝꯕꯨ ꯂꯦꯡꯒꯣꯟꯅꯗꯨꯅ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯥꯡꯃꯩ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯩꯅꯥ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒꯥꯡꯃꯩꯅ ꯍꯥꯟꯅ ꯁꯤꯟꯗꯨꯅ ꯊꯅꯝꯂꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯩꯅꯥ ꯑꯃꯗꯤ ꯒꯥꯡꯃꯩ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯄꯗꯨ ꯒꯥꯡꯃꯩꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯗ ꯍꯪꯂꯛꯄꯗꯨꯗ ꯒꯥꯡꯃꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗ ꯒꯥꯡꯃꯩꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯅ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯂꯩꯅꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯍꯟꯕ ꯆꯠꯂꯝꯃꯤ ꯒꯥꯡꯃꯩꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯂꯨꯝ ꯑꯗꯨ ꯁꯣꯝꯗꯁꯨ ꯁꯅꯥꯔꯩ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯔ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡ ꯂꯥꯛꯄꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯍꯜꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯄꯤ ꯊꯤꯜꯂꯝꯗꯥꯏ ꯌꯧꯔꯗꯨꯅ ꯂꯩꯅꯥ ꯒꯥꯡꯃꯩꯕꯨ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯈꯨꯔꯨꯝꯃꯤ ꯏꯕꯨꯡ ꯒꯥꯡꯃꯩ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥ ꯒꯥꯡꯃꯩꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯒꯥꯡꯃꯩꯁꯨ ꯂꯩꯅꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯒ ꯍꯥꯏꯔꯛꯏ ꯂꯩꯅꯥ ꯅꯪ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯁꯣꯏꯗꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ ꯑꯩꯒꯤ ꯑꯄꯥ ꯑꯃ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯀꯣ ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯁꯨ ꯂꯨꯍꯣꯡꯅꯕ ꯏꯕꯨꯡ ꯒꯥꯡꯃꯩ ꯑꯩ ꯏꯕꯨꯡꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ ꯏꯕꯨꯡ ꯒꯥꯡꯃꯩ ꯑꯗꯨ ꯁꯦꯟꯁꯦ ꯄꯥꯏꯁꯤꯜꯂꯣ ꯅꯪꯒꯤ ꯅꯇꯥꯁꯤꯡꯒ ꯀꯔꯤꯅꯣ ꯆꯥꯃꯤꯟꯅꯅꯕ ꯀꯩꯒꯤ ꯁꯦꯜꯅꯣ ꯏꯕꯨꯡ ꯒꯥꯡꯃꯩ ꯌꯥꯝꯃꯤ ꯏꯕꯨꯡꯅ ꯄꯤꯔꯤꯕ ꯁꯦꯟꯁꯤ ꯂꯧꯗꯕ ꯐꯠꯇꯦ ꯍꯥꯏꯌꯦ ꯂꯩꯅꯥ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯡꯅ ꯄꯤꯅꯩ ꯍꯥꯏꯌꯦ ꯂꯧꯁꯤꯜꯂꯣ ꯂꯩꯅꯥ ꯒꯥꯡꯃꯩꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯒꯥꯡꯃꯩꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯝ ꯇꯧꯅ ꯃꯈꯣꯏꯁꯨ ꯂꯩꯅꯥꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯂꯝꯗꯦ ꯁꯅꯥꯔꯩꯅ
ꯂꯩꯅꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯩꯒꯤ ꯀꯥꯗ ꯐꯤ ꯊꯨꯞꯂꯤꯌꯦ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯅꯥꯔꯩ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯕꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯒꯦ ꯏꯆꯥꯅ ꯄꯨꯅꯤꯡꯕ ꯍꯥꯞꯍꯟꯅꯤꯡꯕꯗꯣ ꯍꯥꯏ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯂꯣꯏꯅ ꯍꯥꯞꯄꯤꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯂꯩꯅꯥ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥꯒꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯤ ꯏꯃꯥꯅ ꯄꯤꯕꯤꯔꯤꯕ ꯈꯔꯁꯦ ꯃꯁꯤ ꯅꯆꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯤ ꯅꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯏꯆꯥꯅꯕ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯏꯃꯨꯡꯗꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯁꯤꯅꯤꯅꯦ ꯃꯤꯑꯣꯏꯕ ꯑꯃꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯍꯥꯏꯕꯁꯤ ꯆꯤꯡꯗꯝ ꯈꯦꯠꯅꯕ ꯂꯩꯇ ꯙꯔꯃ ꯈꯦꯠꯅꯕ ꯊꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯊꯧꯖꯥꯜꯅꯤꯅꯦ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯁꯅꯥꯔꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯇꯥꯔꯛꯏ ꯂꯩꯅꯥꯁꯨ ꯃꯃꯥꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯁꯅꯥꯔꯩ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯤ ꯉꯁꯤꯁꯨ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯄꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯕꯣꯏ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯤꯠꯇꯅ ꯎꯕ ꯋꯥꯈꯜꯅꯗ ꯈꯟꯕ ꯑꯣꯏꯔꯝꯃꯤ ꯉꯁꯤꯗꯤ ꯏꯆꯥꯁꯤ ꯃꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯒꯩ ꯑꯣꯟꯈꯤꯗꯣꯔꯕꯅꯤ ꯁꯅꯥꯔꯩ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯏ ꯂꯩꯅꯥ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯃꯥꯅ ꯑꯗꯨꯝꯅ ꯀꯞꯂꯕꯗꯤ ꯅꯆꯥꯗꯤ ꯀꯔꯝꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯏꯃꯥ ꯅꯪ ꯀꯞꯀꯅꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯇ ꯉꯥꯏ ꯁꯤꯗꯒꯤꯗꯤ ꯏꯃꯥ ꯏꯇꯣꯝꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯅꯤ ꯏꯃꯥ ꯂꯩꯅꯥ ꯃꯃꯥꯕꯨ ꯀꯧꯔꯒ ꯃꯃꯥꯗ ꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯤ ꯁꯅꯥꯔꯩ ꯃꯆꯥꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄꯗꯨ ꯎꯕꯗ ꯀꯞꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯏꯃꯥꯒꯤ ꯂꯩꯅꯥ ꯑꯗꯨꯝꯅ ꯀꯞꯀꯅꯨꯁꯦ ꯏꯃꯥ ꯏꯆꯥꯅ ꯀꯞꯀꯗꯕ ꯋꯥ ꯍꯥꯏꯔꯔꯣꯏ ꯁꯤꯁꯦ ꯇꯣ ꯏꯆꯥꯅꯦ ꯐꯤꯁꯦ ꯊꯨꯞꯄ ꯂꯣꯏꯁꯤꯜꯂꯨ ꯏꯃꯥꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯈꯤꯒꯦ ꯏꯆꯥꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯗ꯭ꯔꯦꯀꯣ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯨ ꯏꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯅꯥꯁꯨ ꯀꯞꯂꯤꯕꯗꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯀꯞꯄ ꯂꯦꯞꯄꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯂꯩꯅꯥ ꯑꯃꯗꯤ ꯒꯥꯡꯃꯩ ꯃꯈꯣꯏ ꯑꯅꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯍꯥꯟꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯒꯥꯡꯃꯩ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯝꯅ ꯒꯥꯡꯃꯩ ꯑꯃꯗꯤ ꯂꯩꯅꯥ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ